MBC की केस ता चेदरिबा लैखिद्रबी असिगी मपुरोइबा KSH महेश गसी चीफ जुडिशियल मजिस्ट्रेट थौबाल की कोर्टा पुथोरकपदा खागबोक पार्ट 3 की यामलबा बियाबना कोर्टा थमजिलखरे चीफ मिनिस्टर थोंपम बिरेदा मणिपुर की चौखट थोरागी स्कीम अमदी प्रोजेक्ट कयागी मतंगदा यूनियन होम मिनिस्टर अमित शाह गा उन्नदुना खनखरे हाउस टेबल तौद्रिगैदा मीडियादा खखन यादे हाइबा वाफुक लेना MPCC प्रेसिडेंट के मेघचंद्रना राजनीति की खुदोग चाबा लौनब होटनरे हाइदा RDNPR मिनिस्टर वाई खेमजाना चैखरे मणिपुर यूनिवर्सिटी की बॉयज हॉस्टल नंबर 1 थांगजिंगदा मणिपुर यूनिवर्सिटी असिगी महैरोय अमा मसा मथक थौरी यादुना सिरमने MP लेसे बसना जावना the Energy Conservation Amendment Bill asi pass taunaba Rajya Sabha की discussion hour da saruk yaduna bill asibu samutkhre उखुल पुलिस स्टेशन की मनुंग चतबा फुंगरई तांग दा लैबा zonal education office ZEO की veranda da bom ama bokhaikhre amadi Lilong ataw khong dam mamangda laiba yum amadagi polista aina yadaba cough syrup bottle singa konada miyoi ama fare IS News speaking tabi ni mapum damak pu ahal mukta da Monica MAYENGBAM taram dokchari COVID-19 tagi ga thokna ba khutoi na habiu hand sanitizer sizinabiu bas upiu fit taru ki distance thambiu yari makai vaccine dose na kapthok piu chection ma haibasena apum damak ki yai famane hojik pau sanuk ta pizari Thopal district ki khangbo part 3 dagi kakching lai thangol laikai khetri parengda mayum pat kibi khetri mayum ongbi linthoi alliance nungsi dombi ki misi ga mari leidana kakching police da Haukiba December tarukta faduna police custody de lairakpa laikhidrabi asigi mapuroiba KSH Mahesh ngase chief judicial magistrate Thopal ki courta puthoklam matungda judicial remand da jail da thazin khre Haukiba November 13 amasung December amagi lonaba ahingda mapuroiba ki mayubda chingdanigai oiba mongda hu thaktuna sinami haiba khangabok ningol ningthol Linthoi Allies Nungsi Tombigi Misi Asigi Investigation Officer Nangasi Thaubalgi CGM Court Laikhitrabi Asigi Mapuroiba KSH Mahesh Puthok Lagani Haiba Pau Tabadagi Khangabok Part 3 Dagi Lakpa Khoisau Darba Masing Yablaba Biabna Court Thomzilatuna Nungsi Tombigi Bihata Chenama Mahesh Bail the Thadok Payaroi Mahaki Mathakta Atobada Charge Sheet Tagatuna While Jatabiu Mahaku Ahak Pacherak PBU Haiba Dabi Doduna Akanba Kolau Seglauki Gasigi Kongjang Atuda Saruk Yakibi Saikom Indrani na Fongdorakpada Laikhidrabi Nungsi Tombigi Mapuroiba Mahesh Ase Bail the Thadok Payaroi Mahaku Ahak Pacherak Pigadabadi Haiba Wafam Tamki Minister Nong Thombam Birena Manipur ki chakot thorangi scheme amadi project kaya gi batangda Union Home Minister Amit Shah ga bahaki New Delhi ki office ta unaduna khanakhre wari sanabadu da Manipur yauna laibag asigi tongan ba state sikda G20 ki mifam pangthokani haina External Affairs Minister Dr. S. Jaishankar na phongdokhiba adu ki batangda su khanane ki amadi khongthang asibu CM Birena thagat phongdokhi Panbayabadi December 8 Prime Minister Narendra Modi na chair lauduna G20 presidency ki matangda pangthokiba mifamda CM Birensu video conferencing ki khothangda saruk yakhibani December amadagi hauduna chahi ama chupna pangthokadaba G20 presidency manungda India ki tongan ba monument chamada G20 ki logo thet payawna tongan ba thoram kaya pangthokani G20 da laibak tarama panyawi laibak sing adudi
Argentina, Australia, Brazil, Canada, China, France, Germany, India, Indonesia, Italy, Japan, South Korea, Mexico, Russia, Saudi Arabia, South Africa, Turkey, UK, US amadi European Union. Public Accounts Committee PAC da labor information about the House da table tawjigada media da khagat payade haiba wafam laida speaker gi ayaba yaudana Manipur Pradesh Congress Committee MPCC ki president ke Mega Chandra PAC gi chairman oida masak khakda breach of privilege amadi contempt of House oiba tabak sing paikhatlakpa masagi rajniti gi khudok jaba amadi chief popularity kharab tanabagi tabak lengak asibu picture thidaba honarakpa asi tawroidabani haida Rural Development and Panchayati Raj RDNPR की मिनिस्टर वाई खेमचांदा चैखरे चुराचालपुर डिस्ट्रिक्ट की थानलोन ब्लॉक की मनुंग चंदलाइबा PMGSY की पैकेज अटी गलकाप कोथ तगी गाबहुई पार्ट 2 अमदी पार्ट 3 की लंबी अनि असिगी पतांगदा मिनिस्टर अमदी रूरल इंजीनियरिंग डिपार्टमेंट RED की माइगैदगी पाउखुम पीखिदबा अदु पैकेज अनि असिगी वाफम असे मणिपुर लेजिस्लेटिव असेंबली की पब्लिक अकाउंट्स कमिटी PAC की प्रोसीडिंग्स ता लैबा अमदी मणिपुर लेजिस्लेटिव असेंबली दा टेबल तौजिबा वाफम ओइबगा लोइदना ब्रीच ऑफ प्रिविलेज अमदी कंटेम्प्ट ऑफ कमिटी हाइबती कंटेम्प्ट ऑफ हाउस ओइबा मरमदा लेगा की माइगैदगी पाउखुम पीखिदबदी हाइदा RDNPR की मिनिस्टर वाई खेमचाना फोंदोखरे ngasi Imphal gi all secretary ta leiba minister gi chamber na pangthoki ba pau gi mifam pada minister Khemchanda makha tarduna public accounts committee PAC da rural engineering department RED ki maigedi gi PMGSY gi matang da pi ki ba pau ko madu Congress party ki official Facebook page INC Manipur da hauki December 8 da post torak pa amadi hariba information da yumpham orga MPCC ki president su oriba PAC ki chairman MLA ke Mega Chandra information asi public da fogdorok pa amadi masigi matang da conference pangthoki ba thong ase yamna ngaknigai oiba aranba khongthang amani MPCC gi aranba propaganda na chief minister and Biren Luching Balanga ase mingjat thihan ba gamloi MPCC president MLA ke Mega Chandra rural engineering department RED ki makhada paikhat liba PMGSY gi maru oida khongang gi lambi sebagi scheme asik bari ledina haukiba September da lupa crore chahum lana lokthokre haiba aduga thangnaba October thadan lupa crore 1,300 mangkhan kre haiba mathagi thaknaba November thadana lupa crore 7 amuk manghan kre haiki supnagi tha ahom gi manungda mari makhong sapnataba achumba da yumpham oidaba wafam kaya propaganda toriba asi laibak thibani rural engineering department RED gi bakhada PMGSY gi face ani gi matuk chanda Manipur gi chingtam apadi tongan ba bafam kaya da lambi package chahum gi mathagda apiba matam gi manungda loisenna bathabak kan na jangchili hare bathabak singasi mari leidaba official singmani media yawhanduna hagthena la yeksin bagi thabak singlep tana chathari asigumlaba tongan ba package chahum gi mathagta leiba PMGSY gi face ani gi thabak singda lambi kharada aranba thabak torambagi wafam sing hek thengnabaga niyom gi matungi da matik chaba action lokhatnabagi thabak sing supai khatli haida minister Khemchanda makhata na haiki Chandra public account committee is a study to beat than a Makang than a Nangibra, not a Kang power misuse of Vidibra. Indian National Congress, Yam leadable leaders in Mayamashule, respected behind the former Chief Minister Omla Wivinamba, Tamo Ibobi, Honorable Ranjit Tam Teraka, Mantri Kara, we will by Yauri issue, former speaker, honorable location Yauri. Rules Pajana Kangba, senior Sitama, Tana Dabajala, Dokitang Tana Biramagadi, Mas Mina Pungang Nangang, saying when I feel to be secrecy maintained to document about Indian National Congress Manipur and upload to Pase. Masi Yam like typical Luna. I metersi seriously Logjarakanda, Masi Manipur honorable speaker na Masi Matanga young in view in a city. Manipur University ki boys hostel number 1 Thangjingda University asagi mahiro ama masa mathanta thauri yaduna sinam lehari. Lekidra mahiro edudi gai khong khudau manik lekai lagi moirang them Rojit Singh chahi kunmari apokpa bhaiga kawi mahak University asida Manipuri department da MA 3rd semester tamliba mahiro ni haire police dagi fangpa pau ki patunginda ngarang numidang wairam Rojit Manipur University ki boys hostel number 1 Thangjingi room number F13 da ceiling fan da thori yaduna sinambani lekidra Rojit ngarang nungthil fauba mamalaba singapulam ki madugi matung numidang wairam da mahakka leminaba mamanambana amana room adu thongno laga leramba thektarakibani loinana mamanaba singda thong adu thugaiduna yenglubada mahak thauri yalaga leramba theknaki hare thaudok thokfamda University asigi vice chancellor amadi Singjami police ki SDPO yauna team ama laktuna yengsinki loinana magistrate yauraga forensic team amana thaudok thokfa maduda yengsinki hare
Union Power Minister Rajkumar Singh na puthokhiba the Energy Conservation Amendment Bill asi House the pass tonaba Rajya Sabha ge discussion hour da saruk yakhiba Parliamentary Standing Committee of Energy ge member amasu oiriba Rajya Sabha ge MP dingtau lesem basana jawbana bill asi busagot khre MP Sana Jaupana, Parliament High, Jahi Esiki August Ahumda, Lok Sabha, the Potok to the Ta, Tumakitang Dipa, the Past Tokiba, the Energy Conservation Amendment Bill 2022 SA, Energy Conservation Act 2001, Semdok Sandok Tapa, Ama the Central Government Carbon Credit Trading Scheme, Ama, specified Tonaba Sakti, do Pigadoriba Bill Abadi, fossil fuel season Abana, Tokaliba air pollution, Mui Babadi Sa Sansing, the Togan Toganba, Makalgi, Laina Sing to Ali, Energy season Abagi Chang, Hantapa Natraga, Energy Conservation Tobuna, Hingbada, Jangba Singim, Jang Hantahali, Amasung Environment, Carbon Dioxide emissions taking out to Ihida, MP Sanajabale Simple Haki, Indiada, Nationally Determined Contribution, NDC Kimakada, Paket Libatabak Torum Sikasina, Kumjal Singly Kuntra Fabukimanunda, Climate Action Dab, a Hoba Lak Halagani, Malem Yoida, India's renewable energy growth rate, Quiding Jang Wangba, Lebak Sinkimanunda, Ama Oiduna, renewable energy power capacity dab Marisuba, wind power dab Marisuba Badi, solar power capacity dab Marisuba Mafam Kanbangamli. Energy Bathau Taba, Hankat Lakpa Abadi, Global Climate Change Asiki Yengduna, India Government na Energy Conservation Act 2001 Amendment Ge Wafam Haudoktuna, renewable energy capacity Hankat Daba Hotnari Haida, MP Lesemba Sana Jabuna, Makatana Fodoki. Watts of electricity from non-fossil fuels by 2030. Point number 2, reduction of carbon emission by additional 1 billion tons and reducing carbon intensity economy less than 45%. Number 3, net zero emission by 2070. This clearly shows India's sincere determination to work for low carbon emission in combating the climate change and also endeavoring to achieve sustainable development. Ukrul District ki Ukrul Police Station ki Manipuri Fungray Tag Dalaiba Zonal Education Office ZEO gi veranda da ngasi nungtil pung maritam matamda bom ama pukhay kray asok apan yaw kidi kadada kari maram kitabag bom adu pukhay halam lebeno haiba khang mangamdri police at totogdog asi tizin ba haw kray hari. Kasi ayuk pung taruk makhayrob tabda lilong ataw khong dam babagdagi singabayub Ilyas Khan Jahi Kun Apokpa MD Islamuddin Kauba Biyoy Abagi Yumda Police na Tiba Humbagi Tabak Chatabada Aida Yadaba Kaf Syrup Bottle Jahub Marfudra Taruk Fagat Pangam Kre Nilong ataw khong dam area da ay na tingba mayay kabadrak putok pusin tawri hay bagi matagda akak na mapaw umafang putagi Tawal Police ki SP Jugis Chandra Haubizam gi Lizing Makada additional SPO Wang Kombana nuchigba CDO Tawal gi OC ke Nitaranjan gi Kangbu amana Operation Jatabada Kaf Syrup Bottle singadu fagat pangam kibani pawasi ki matung ina faraba potlam singadu Nilong Police da sinaki bagaloy na faraba miyoy adugi matakta ay yoy batabag lawkat lagani hari. Tawal District ki Tangzing Singi mapang thangbada leiriba Waithaupat water body gi akoiba da apasung manungda ay giwangmada nga gi farm ring band amadi fencing kakatuna nga yok libasing takthokpagi tabak jathakre disi Tawal gi makhada SDO Linong Sizalembi angomda lojingba team amana security personnel singalodina Waithaupat da jathakiba eviction drive aduda SDO Linong Sizalembi angomda Pongdorakibada, Manipur Conservation of Peatland and Wetland Act 2014 gi wangmada, Waithaupat water body da ring band amadi fencing kakatuna, nga gi farm tawsilibasing lautok na DC Tawbalda chahi asigi July kunbagada, order amathokuna August manigi nungtil pung ahum makai fawbagi manungda lautok na makhangalakibani, adabu ayn gi wangmada tabak tawrakliba singna tha ahum gi matam pibinaba hailakpataki, tha ahum gi matam piki, masigi matungda December bagada order ama amuk thoktuna Lautok na ba kakalabasu, lautok na badani nasigi eviction ki tabag asi jatabani hari. Makata na ayn kaida tabag tawraklabani, adumag taktok pagi tabag jatagani. Manamasina ayn giwang mada Waithaupat po. Manghat na ba, hotnarak na ba asu, sizalempi angom na miyam na appeal tawrakli. Yanglam Kedrigi Emily Oiramba, Ilangba, Biramanida, Manung Matam Chana, Lake Dabada, Chief Minister Nung Thomas Bineda, Awaba Fong directly.
mahak ki thawaida mapugi leikolda ikna chikna leiruba oirasanu haida phongtolakpaga loitana imung manunggi awabada su saruk yari haida pauzailatli Manipur Legislative Assembly ki Speaker oirambata natana Revenue Minister su oiramba Ilangbam Biramani Singna ikang khangongdana leikidabada Manipur Legislative Assembly ki Speaker Thokjob Saityabrtana awab phongturakli amadi imung manunggi awabada su sarugyani haida pauzalakli komjale singam kachamapan kuntramanga ki metara marida ilang khakpopida pokhiba Biramani iyanglam kedrgi langmaidok bazar da leiba masagi mayumda masagi sahi manfutaret subada leikidabadi mahaki loinabi machanupi ahum amadi machanupa ahum lehori ngasi ayuk pung tara mathoi tama matamda imphal gi singjimai oidam thingil dagi chahi hompudaret suraba oidam manangton ko bamioi asi masagi yumdagi thokki badagi hawjik fawba hanjilaktre mahak wakhal gi anaba leiba mioi ni hairi mahak fit manga inchi ahum wangi kuchugawi amadi mamai sangi yumdagi thokki madamda atya machu gi t-shirt amadi higok machu gi longri set khi bagaloidana pinat toki hari karagumana thengdabirabadi manak nakpa police station natraga machanupa oidam James ki phone number 7738738316 natraga 8256979334 da pau pibiraknaba pau zelakli oidam balangtonda yumda halaktabaga mari ledina singjamai police station da machanupa oidam James da missing report ama pisit krehari United Committee Manipur UCM gi basa loisang ama awang segma gi kauzeng leiba community hall da UCM awang segma unit haina mungthon dunanga se hangtokre tharamadu da UCM gi president Joy Chandra Konthozam da athoi mituklen gi warol piraduna Indo Myanmar ngamkhai gi te tabalai riba asi athu matam da waroshin ama Manipur lengak na puraku Manipur da India da kumjal isingam kachama pandifu mapan da tileba matung da kumjal isingam kachama pan yakai mathoi amadi kumjal isingam kachama pan humpu mathoi gi census yenglaga India lengak ta athu matam da international boundary gi te dariba asi waroshin purau kumjal isingam kachama pan humpu taret ki March tarada India amadi Myanmar ani da taunakhiba Rigun agreement aduda pallibadi traditional boundary da yumbam olaga ngamkhai gi je naribasi lepkani haibani masi athubada thabak oina onthokpiu haina phawdoki खरदा हाइसी लेंगा गुपी हाइबसु तौसी डिवीजन होदलकदगी गुंजासी अदना माकी वाखलोंदा तौबा लेबां रगी सेंटरसे मसी सुचोय जोयद बिसी ना थोरकनी मरम अदना यारिगे अथुबो मतमदा वारोइसन को कुबिरो हाइबसे नसिगी मिथोमसिन थमजेगे काइसन ट्राइबल निनेति Recollect, reconnect and reorient haiba thipga loitana All in Bui Students Union Aisugi chahiya kai pharakpagi Golden Jubilee tharam gasilagi Node District ki Hauchok Subdivision Headquarter da haudokre All in Bui Students Union Aisugi ahanba president oikiba account khobada Golden Jubilee gi final chikatuna tharam adu haudoki 53 Tamenglong AC ki MLA Janghemlong Panmai 60 Singhat ST AC ki MLA Chinlum Thang amadi 57 Henglem ST AC ki MLA Lezamang Haukipna Athoy Mitunglen Sing oina saruya ki MLA Janghemlong Panmai da Athoy Mitunglen gi warol piradura Hauchong STO BDO athuba matamda saba loisiduna mathang chahi lising ani kulhumdoi haurakpada mathau tawba hauna babandam thamli haina phongdoki hayeng dini janman numita nat ki tharam kayamarum pangthokani Tribal Affairs, Hills, Horticulture and Soil Conservation Minister Len Pau Haukimna vote mamangda More Town manungda leiba 42 Technopol AC gi lapi thonggi awaba amadi isingi awat apakaya ko adnaba thabakta onthokani haikibagi matung ida haujek More Ward number 5 Muslim Basti yum thong kudingda toti ising fangalle haina Manipuri Muslim Council More gi President MD Razauddin na phongdorakli Labi su black topic tauna ba sem sabire amasung Manipuri Muslim Council gi complex manungda community hall amasu athum matamda saragani haina ngasi Manipuri Muslim Council gi office ta MD Razauddin na minister buthagan perform toki All India Kisan Sabha AIKSK numit marini chupna chathagadaba kontramanga suba All India Conference Kerala gi Trishur da ngasi AIKSK President Dhawale na haudokre ahuba numita General Secretary Hanan Molana Mamangi Hisharda Pangthokiba Conference manungda Pangthokiba thabak thoram singi report ama puthoki report anuda maruoida lawmi singi apunba
Samyukta Kishan Morchana Delhi-da amadi Laibak Sin Batungna India Laigakta Lobi Singi Mayokta Laibak and Semlak Piyaning de Haida Junction Kibakongjang adu Mayek Sing na Pali. Report adu conference asida Saruk Yarib State Delegate Sigda. Daidagani amasung Warib Lawani. Conference asida Manipur Laumi Marupki Mahut Sinduna Delegate Mari Sarugyari Hayeng Ayoki Session na Manipur Laumi Marupki Secretary Sarat Salamna Kananena da Sarugyagani Hari. MJS2 Chief Judicial Magistrate Tamenglong Kam Secretary District Legal Services Authority Tamenglong Dr. Lashram Rina Devi Nangasi Ayuk Pung Taramathoy Makai Tam Matamda Mathau Ningthina Pangthok Magidamak Maslagi Media Coordinator Advocate Salam Devananda Singh Bu Satliba Jahi Asagi Oida Certificate of Appreciation Kutsinadana Ikai Kumnakari. All Manipur United Clubs Organization Abukogi Bigi Makada Tangwayban United Club TUC na Veterinary Department ki Makada Ifal West ki Manung Chanba TUC ki area da Mass Anti-Rabies Vaccination Awareness Program amagasi pangthokre pangthok ki bathoramadu da yum na loiba hui amadi hangdong punna Jamatara Rob Hida Kaptok Pukipadam Tamke, Abukoda, Loop Asiga Mineriba Club Singa, Kosapnaraga, Lekai Club Singi area that Tangai Fadana, Yum the Loriba Sasan Singbu, Lying Biba Amadi, Hida Kaptok Pipagi, Tabak Jatatuna Lakli, Masi Tangai Fadana, Daudaba Yadraba Tabak Amadi, Yum Tong Kutingi, Hui, Haudo, Loidai, Adabu, Madam Jana, Lying Biba Amadi, Hida Kaptok Pipagi, Tabak Dobagi, Jangdi, Yamna Debli, Masida, Akoibu, Kodong Tiniga Tibagi, Majak Abu Heli. Yumda loiba hui amasung hangdong mo matam chana laying biba hidak kapthok pirabadi hodong thinigai oirba laida kayadagi ngakthok pangamgani lega ki veterinary department na pangthok liba thoramasi makhata na mafam kayada su pangthok pikitaba amugogi secretary publicity ki maikedi ki fogdorakle minority community da piram liba pre-matric post-matric amasung matric kam merit kam means scholarship sing ase sasar Committee report ki matung India da Islam lining chatpa community ki agang singda scheduled tribes amasuk scheduled caste ki agang singdagi leibak asida mahi masing tabagi lamda khwaidagi hantaba thakta leiri hari report asigi matung ida class 1 dagi 8 fawbagi oida piramba pre-matric scholarship ase Ministry of Minority Affairs na kangthat kiba haibase minority community ki bahiroi sing yamda laibak thiba central government ki warib amani haina Manipur Maitai Pangal Social Unification and Upliftment Organization fogdorakle loidana kumjale singani manga da sem kiba sasar committee na minority communities Muslim Sikh Parsi Buddhist Christian amasung Jain Singi of social, educational, amasung economic condition yang silaba matungda India manungda UGC da recognized tawba university da MPhil PhD tawba da eligible oiba mahiroi singda chahi manga Maulana Azad National Fellowship Scheme ki financial assistance oida pangalamba adu kangthat kiba asina economically backward oiba community singa sigi research scholar singda thamoi sokna ninghandaba pokhale central government ki asiguma warib asina minority community singa si amukka hena educationally backward ohelagani haibada haiban bantokloi asiguma central government ki ware basi lub asina condemn tawi haina organization asigi secretary general thokpa general abana hairi hauji pawgi mangthat atin pri amtak lobinase electric laktabana maram oduna asabe ising phanglar haibi nungsa thiningai leitraba Thompson solar water heater contact number 9862669522 Aikhoigi address Hairangboitong Nithamcha Karong Imphal West Break matung da bayabu daram da ukchani makhata pawda December tara bari ginung thilpung ama tawa matamda Archives Week and Celebration kam record exhibition nisingni kunithoy kasampata leiba Manipur State Archives Complex ta pangthokani haina toramba du makhata ba notice thoktriba fawba maram Kharadagi Yethokle Haina Manipur State Archives ki Deputy Director Y Yaima Devi da Khudyeng Pituna Thadorokpa Cherol Abana Pawzalakle Manipur Saknai Rabi Oza Manipur ki Saknai Raba Oza Professor Naurem Sanajawbagi
Tara humdoi lak suba laikidabagi kumon palan thoram ngasi pangthokre Oza Naurem Sana Jawba Memorial Trust Manipur na sinduna Imphal East ki layak yeng bamlai kai dalaiba Oza Naurem Sana Jawba Memorial Complex na pangthokiba thoram aduda saruk yakiba singna laikidraba oza asigi ayek bamitam da aikat laikat tamduna ikai khomna ba utki thoram aduda saruk yakiba trust asigi managing trustee S Bubulna Guwahati University da Law Department hangbada achawba thodang suloramba oza asi mapung faba academician amani Manipur past and present haina mingthon ba larik asigi volume sing amadi state asiga mari lainaba treaties amadi documents singa mari lainaba apunba volume kuntrarom mahakna ibiramki oja asina iramba tongan ba hiram na yumpham oiba larik khamadi Manipur gi asengba saktam tak papukai singasi tungi charol surol phaba mutnaidana lehoragani haina mahakna makhatana phongdoki Demography haiba subject Manipuri miyam gi oiba demography da sinjana sem sajare manamadana Manipuri miyam na ayamba solution problem yam thengna society amone thengna gada bani do thengna problem di solution se ozagi work to loine yaw laire ji khanbi raga ahan makta dai koi punna amatoina ozagi ai koi issues ama lakpa matam da history gi matang da historiography gi matang da human rights gi matang da political and economy gi matang da siguma mayam singa sida ozagi work sing sida han reference lobi raga koi punna sum rightful way da sangjan to mai pa Manipur da hauki bapung kunmari da miyoi amata COVID positive oiba thena khite active case masing amalari COVID command control room dagi thadorop report ki matung ina laichal asna gi miyoi amata fakar pathena khide hauki bapung kunmari da punna sample chama kunithoi test tauki fagalapagi chang jada marfudrani pandasmik mari tarukta lengdana lairi Manipur da ngasi fawada COVID positive oi ki ba miyoi punna lak amale sing kontramapan chamapan kun chukre laichal asna maram orga miyoi leitaba yaukide amade lamdam asata laichal asna maram orga laikidaba pun mami gi masingasi lesingani chamani fu Pandalady. Amarom da hauki bapung kun marida Indiana nauna miyoi chama taramari COVID positive oiki. Laina asna maram oraga miyoi amata lagi taba yauki de faglapagi chang chada marfudrani pandasmik ni pansinori apun ma confirm case na koti mari lag ni futaruk lising humdra manga marfudra manga yaukre. Active case na lising ahum janipan ni fu manga da hantakre. Laina asna maram oraga laikitaba mingi masingna lak manga lising kutra chatruk yakhani panda lairi laina asna gi naw phaduna discharge tawkiba mingi masingna koti mari lak ni fuma thoi lising ni fu jamanga marfudrani thoini laina asna gi ngak thokna ba vaccine kap thokiba apun mingi masingna koti chani tara mapan lak marfudra tare hen khre maleng yoina covid laichet na khwaidi hena sokala belai bak singi manungda USA na ahan ba India ani suba madi France da ahum suba lairi awang no pok state sigi oida Assam da ahan ba Mizoram da ani suba amadi Manipur na ahum suba lairi hojik salabagi paulo pirase Anirakhan World Champion oikraba Argentina amadi kumja lising ni taranipan ki World Cup the final chang mangam kiba Croatia ni na Qatar da jathariba FIFA World Cup ki semi final match tangasi ahing pung tarani thoi makhai taba matamda Lusail Stadium da lamba thengna gadori panba yabadi World Cup asiki sanakiba quarter final match da Argentina na Netherlands pu goal mari ahum da mai thiba piram kibani loinina Croatia madi Brazil adi ki barakta sanakiba quarter final match da Croatia na Brazil goal mari ani da mai thiba piram laba matung semi final changlakibani Chaliba tha sigi taruk tagi hauraga taran thoi phaba Thailand na yumbu oidina Phuket ta pakthokiba tarahum doisuba Mr World Bodybuilding and Physique Sports Championship ta Junior Open Women's Model Physique ta silver medal larakibi Kamjong district tagi Solimla Jajobu ngasi Kasom Kunen Village Youth Club da Bir Kendrejit International Airport ta na ki prizol setna okre Tribal Research Institute tasu Fungyar ACG MLA Laisio Kaising Ambagi President N Rantan Kamjong District ki DC Rang Peter IAS amadi Kasom Kulen ki STO Duna Duo MCS loidana Sangstan kayagi mihut singsu saruk yaduna jamlaba kudol pot piduna mahakpu ikai khumnaki World Physique Model da silver medal larakibi Solimla Zazona Paumi Singh da Fongdokibada handak saruk yaruba asina ahanbo oina World Champion da saruk yaba fangjabani mamangda Asia gi oina Championship saruk yarubada su silver medal lawba ngamlatki kumjali singni tarama pandagi hauduna Robert Lesang Them gi makhada masana asida hongdarakibani haina fongdorakhi
I practice a lot and I maintain a diet. Not only that, I used to wake up early and to exercise and maintain my body. 2019 though, when I was studying class 10, Sir Robert ke boarding the lay. Aduda Sir Robert se sigi line the yam pamjaba oebako. Sir Robert se eki principal su oijaba. Aduga eki coach my mentor Sir na introduce tabi sigi field da aduda jangkrabane. Thailand ki Phuket ta pangthokiba World Championship ta India ki team manager oikiba N Kishan na phongdorakibada Championship asida Manipur dagi punna sanaroi tare na saruk yanaba selection federation na khalaki adubo sanaroi ani Dinesh amadi Solanza Jodi family ki khudongcha daba khara leibena saruk yabangam ki dei karigumba Dinesh na championship asi saruk yaramagadi gold medal laurakadabani haki mahakna makha tarduna Manipur gi sanaroi Chinkhai nganba athokpam na India gi ahanba gold medal lauduna medal account hangdok pangam ki haina su makha tana phongdoki Bodybuilding the so to wigi darkar sugar late mana fruit athaba litkera apaba litkera adum ma se health oiraga mi khuding na ma se asaida chatpa matamda asige ngang sidi masai am phaiye hai kanda ma bu urakanda ekhoi hojik Manipur da men oina drugs use henkalaiba adegi angang jing achama mayama drug ki lamben da chathari mayam singche ekhoi sisu awareness ama oina bagi damukta government su bodybuilding sport se hena ming changaningi Panbayabadi Solimla Jajo Kasam Kulen Village Kamjong District ta Pokipani Haujik Ukrul District Fungreitang East Leduna Royal Gymnasium Ukrul gi Sanaroi ama oiribani Solimla Jajo Lekidraba Ringol Jajo amadi Jingrila Jajo gi machanupini Thasi ki taruk tagi tarani thoi phawa Thailand gi konung Bangkok ta pangthokiba tarahumdoi suba World Bodybuilding and Physics Championship lisingani kunithoi da junior category da sanagi tagmal lauduna Mr World Junior gi title phanglakraba thobal athokpam dagi tikai nganba athokpam ngasi Imphal gi International Airport ta thunglabada imung manung asung ambagi official singna taram okre sanaroi sina masagi poknafam thobal athokpam mayai laikai yeropadasu laikai gi miyamna sinduna pura kaithelda Pangthokpa achamba thoram amada miyamna chikai nganbada lei huktuna ikai khomnaba utpaga loinana pukning thawatki thoram aduda ambagi chairman Sazel Fitness Center Thopal amasung makagi official singsu saruyaki Panbayabadi chikai nganba thokpam haukiba December marida pangthokiba humbusuba All Manipur Bodybuilding and Physics Championship tasu junior section da overall ki title lauduna gold medal phangkibani Mahak Thopal athokpam mayai pura kaithel manakta leiba athokpam Sanjeev Kumar amasung athokpam ongbi Subhasini anigi amata pokchapa machanupani 2021 the Pankhokiba Baby Classic over silver medal objective. The 2021 the Adam Manipur IU wet category gold medal from Jagi and to the AEG 2022 market the Pankhopa junior Asia the bronze and to the under King Manipur over junior Manipur ball from Jay to the machine of Jariba junior Kawa gold weight level. Kinetaro Hatana then I honor get to the senior car Mutundu to the younger Kayam. Boxing Federation of India gi makhada Patna na yumbu oirga thasi ki taratari tagi hauduna konithoi fawba pangthokadoriba marisuba junior boys national boxing championship da sarugyanaba state asigi boxing team ngase Imphal thadokre championship asida sarugyanaba Imphal thadokraba sanaroi singdi MD Mujahid Huidrom Rishi Takelamba Amarjit MD Niraj Leivon Bilatkom Yengkom Biram Morang Them Punsiba Lemapukpam Binod Kumar Sinam Alar Ahibam Mangal Khanzrakpam Premchand Pebam Solusus Amadi Leo Lukram Loinana team coach ta Y Priyo Kumar L Chitranjan Amadi Y Rishikant Amasi Amadi team manager da L Sunil Kumarni Manipur Veteran Table Tennis Association na sinduna Konsuba State Level Veteran Table Tennis Championship lakliba January 12 ki taramaga Forward DM University Campus Indoor Stadium da pangthoklakani hari Association asigi cherol amagi matung inna championship asipo saruk yaningba veteran sanaroi sing na lakliba January manga fawagi manungda form lawba amadi thazen bayaragani hainasu khangalakle Manipur Veteran Cricket Association Siduna Thasi Kitarama Twidiki Hauduna Luker Ground da team Terukna Group Anida Saruk Yaraga Chatharakliba Tarama Pansuba Manipur Veteran Cricket Tournament King Asisana Kipa match da LCCC Lilong Chajinda Run Humfu Nipanda Napsa Kha Infalbo Mighty Babikre Match Asimai Pakraba LCCC
Lilong Chajingna toss ngamlaga ahanba innings bat paikibada over kontra loidana wicket mapan turaga run chama homdra mapan lawbangam ki ali suba innings ta napsa kha imfalna bat paikibada over kontrukta ball ahumda wicket loina turaga run chama tarama thoi lawbangam duna match asimai thiki match asimai pakraba LCC Lilong Chajingi all rounder Christian Kumar na man of the match ki title lauki hayeng pung taramakai tabda UCC report kamadi champ khagempalina sanaragani ngasi nong muyoy ba ay ngasagi pau pisari ngasi Manipur da khwadagi sakhi bagi chang asi Celsius degree kunmari dasmik ama oiki ingbara Celsius degree 3.9 oiki nungsit yawba ising malili chang na ayuk ta chada marfudar 3 oiki amadi nungtilan chada ni futar oiki aroi bada maroi ba pau Lingthoi Elias Nusitombi ki missing matangda misigi case da January ba laikhidrabi asigi mapuroi ba case H Mahesh ngasi Chief Judicial Magistrate Thobagi Court ta pothok pada hangabuk part 3 ge yalaba miyamna court ta thomjilakre Chief Minister Dr. Thomam Birena Manipuri Chakot Thorang scheme amadi project kaya gi matangda Union Home Minister Amit Shah ga unadna khanakre House the table tawjringai da media da khanba yadi haiba wafam laini laina MPCC ki president ke mega chandrna rajniti ki khudong chaba launa ba honari haina RDNPR minister Y Khemchana chaikre Manipur University ki boys hostel number 1 thangjingda university asik mahiro ema masa mathanda thori yamna siramle MP lese masana jawbana the Energy Conservation Amendment Bill asi pass tau naba Rajya Sabha gi discussion hour da sarub yadana bill asi pusawakre Ukrul Police Station ki manung chatba pungrei tang de leba Zonal Education Office ZDO ki berandada bomb ama pokai kre amadi Lilong atau khong dam mamang de leba yung amadagi police na aina yadaba Kaf syrup bottle singa loy konana miyoy ama fare ngasigi oina di IS News na pizza mapa mata asin presenjare